ngasi video se Zerodha ki demat account kamaina hangani habe matangda semba video ni sanga dawa document singdi pan card Aadhaar card che phone number chatpa amada link tawgadawa horen OTP thadok thajingi ama lakhini adagi 18 plus oigadawa bank account ama laigadawa bank account se internet banking hanguna khwaide common habadi 6 month statement darkar laiba income proof hangma matamda haiba 6 month statement do kari gum nang internet banking hang taragadi khudakta lokthokpa yare dana duga si singje lai taragadi demat account hangba yagani 6 month statement laitraga su hangba budi yai tawbadawa feature and option da trade taw yaroiba check marana hangbadi yadi yai ko hojik video se yengminarase demat account hangbagi link se description da piramge description da changa hangasu yare ada hangbagi aingonda kana bai taragadi noina trade tawu matamda brokerage charge to dugi 10% ka aingonda fangani aduga Zerodha gi masai website gi changa hangasu yare phone number nampham sida phone number hapiro duga continue da namani ngahak ngaira matungda OTP lakani OTP du muk OTP nampham sida namaga continue da amuka sum nambiro name thabasidana isagi full name namani email thabasidana gmail achatpa manamani duga mu continue da mu nambiro gmail lo OTP lakani OTP du check tawbiraga OTP do sigi OTP nampham sida mu namaga continue da amuka mu namani mathangdana songi pan number do nambiro duga date of birth melani date of birth se ahanbada sahi igadawa mathangda tha aduga aroibadana numit dui matungda mu continue da amuka namani mathangda account opening fee lupa chani khakakani hariba lupa chani je UPI dagi natraga card natraga internet banking de kalasu yare sigi paisa se atopa mina thibiri su kasu kaide habidi atopa gi card natraga UPI dagi hojing asigi oinadi UPI da thirage aduna UPI namani duga mu pay and continue sida mu namani aina namiba UPI ID se Paytm gi UPI ID oibanina phone da Paytm app ta notification lakani lupa chani pay tawbigroina adu hairiba notification duda changaga Paytm gi application changaga aina pay tawduiba ado kariguma noina Google Pay dagi tawba taragadi Google Pay gi UPI ID da tawtaragadi Google Pay da notification lakani ada changaga phone dagi pay tawthokpiro phone dagi pay tawgra matungna ngaktang ngaibiyo payment successful line tharakani si thara matungda si close sida namani mathangdana continue to DigiLocker se namani sida Aadhaar number se menbiraga next amu nambiro Aadhaar ga link tawba phone number do OTP am lakani hairiba OTP do sida ibiraga continue sida amu nambiro mathangda elo sida amu nambiro chingningai laite sigi elo je nama matamda sum nambiyo adagi success tharani success thara matungda dialog box se kakpigro adui matungda mu isagi personal details khara mengani ko hairiba details singse aina meli sumaina isa ga sana na sum menbiro menba loiraba matungda continue sida nambiro adagi bank details hangakani hairiba bank details se somna sumna sum menbigro use your camera elo in thara ise sigi elo sida nambiro si elo sida namda taragadi Zerodha na nang camera access tawba yaro si namda yadaba hojik nangi photo lawgaduini photo lawbase nupi sina pai che makhak pairidana sumaina sida number nangi su number am thorakani hairiba number do chebang amada fajana mayek sengna ibiro kolomna I taragadi anira ohumla koiraga sum ibiyo haidi mukto khara thana unaba duga nupi sina paiba mong sida som lepiro aduga fan camera dudane kitangdi khuloina bane aduga mapa sana halaga camera capture sidane namgadaba capture sida namgra matungda ngaktang lengdabi leigadawa lengi taragadi photo do muk sairani khoi chumnai camera ga manadabne tuna capture sida namaga ngaktang lengdabi leibiro mathangi step sida nang karigumba khara ready oiba tare habadi chebang amada nangi signature do tawro aduga photo namaga hapchila thamba phone da tawragana phone da sum hapa si processing je phone da loi taw yabani laptop da tawragana phone da namaga laptop da hapchilo adagi pan gi copy ma hapani aduga 6 month statement do adusu ready thamo hojik loina upload tawdoini
ꯑꯍꯥꯟꯕꯗ ꯀꯦꯟꯁꯦꯜ ꯆꯦꯛ ꯅꯠꯇ꯭ꯔꯒ 6 month statement ꯑꯞꯂꯣꯗ ꯇꯧꯒꯗꯧꯕ 6 month statementꯁꯦ ꯁꯤ ꯑꯣꯏꯅ ꯊꯥꯒꯠꯂꯒꯦ ꯑꯞꯂꯣꯗꯁꯤꯗ ꯅꯝꯃꯒ SBIꯒꯤ statementꯁꯦ PDF ꯐꯣꯔꯃꯦꯠꯇ ꯂꯥꯛꯄꯅꯦ ꯁꯤꯒꯤ PDF ꯐꯣꯔꯃꯦꯠꯁꯦ ꯄꯥꯁꯋꯥꯔꯗꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯅꯤꯌꯣꯝ ꯑꯃ ꯂꯩꯕꯅꯦ ꯂꯥꯁ 6 ꯗꯤꯖꯤꯠ ꯅꯝꯕꯔꯒ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯀꯤ ꯃꯥꯒꯤ ꯏꯌꯥꯔ ꯐꯣꯔꯃꯦꯠ ꯑꯗꯒꯤ ꯃꯟ ꯐꯣꯔꯃꯦꯠ ꯗꯦ ꯐꯣꯔꯃꯦꯠ ꯑꯅ ꯑꯗꯨ ꯃꯦꯟꯒꯗꯧꯕ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯣ ꯑꯩ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ SBIꯒꯤ statement ꯊꯥꯒꯠ ꯇꯥꯔꯒꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯉꯥꯎꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯦꯡꯒꯤꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯗꯨ ꯏꯟꯇꯔꯅꯦꯠꯇ ꯁꯨꯝ ꯊꯤꯌꯨ ꯃꯥꯏ ꯄꯥꯁꯋꯥꯔꯗꯇꯣ ꯀꯃꯥꯏꯅ ꯁꯦꯝꯒꯦꯗꯣ ꯂꯣꯏꯅ ꯐꯪꯕꯅꯦ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟ ꯊꯥꯒꯠꯈ꯭ꯔ ꯃꯇꯨꯡꯗ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯑꯃꯨꯛ ꯊꯥꯒꯠꯁꯦ ꯏꯟꯀꯝ ꯄ꯭ꯔꯨꯐꯁꯤꯁꯨ ꯌꯥꯝ ꯂꯥꯏꯔꯦ ꯍꯧꯖꯤꯛꯀꯤ 6 month ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯑꯗꯨꯅ ꯁꯨꯝ ꯑꯣꯏ ꯌꯥꯔꯕꯅꯦ ꯑꯗꯨꯅ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯈꯜꯂꯒꯅꯦ 6 month ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯊꯥꯒꯠꯈ꯭ꯔꯁꯦ SBIꯒꯤ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯁꯋꯥꯔꯗ ꯍꯪꯉꯛꯀꯅꯤ ꯃꯃꯥꯡꯗ ꯍꯪꯉꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯃꯦꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯕꯃꯤꯠꯇ ꯅꯝꯃꯅꯤ ꯃꯊꯪꯗꯅ ꯁꯤꯒꯅꯦꯆꯔꯒꯤ ꯐꯣꯇꯣ ꯀꯣꯄꯤꯗꯣ ꯑꯃꯨꯛ ꯊꯥꯒꯠꯂꯁꯦ ꯍꯥꯏꯕꯗꯤ ꯆꯦꯕꯥꯡ ꯑꯃꯗ ꯏꯁꯥꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯔꯒ ꯐꯣꯇꯣ ꯅꯝꯃ ꯊꯝꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯊꯥꯒꯠꯂꯁꯦ ꯃꯊꯪꯗꯅ ꯑꯃꯨꯛ ꯄꯥꯟꯒꯤ ꯐꯣꯇꯣ ꯀꯣꯄꯤ ꯑꯃꯨꯛ ꯊꯥꯒꯠꯂꯅꯤ ꯑꯗꯩꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁꯤꯗ ꯑꯃꯨꯛ ꯅꯝꯃꯅꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯞ ꯌꯧꯁꯤꯜꯂꯛꯑꯦ ꯏ ꯁꯥꯏꯟ ꯏꯟꯁꯤꯗ ꯑꯃꯨꯛ ꯅꯝꯃꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁ ꯇꯨ ꯏ ꯁꯥꯏꯟ ꯏꯟ ꯑꯗꯒꯤ ꯑꯃꯨꯛ VID ꯑꯣꯔ ꯑꯙꯥꯔ ꯍꯥꯏꯁꯤꯅ ꯑꯁꯣꯝꯒꯤ ꯑꯙꯥꯔ ꯅꯝꯕꯔꯗꯣ ꯑꯗꯨ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯦꯟ OTPꯁꯦ ꯇꯧꯕꯤꯔꯣ ꯑꯁꯣꯝꯒꯤ ꯑꯙꯥꯔꯒ ꯂꯤꯡ ꯂꯩꯕ ꯅꯝꯕꯔꯗꯨꯗ OTP ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ OTPꯗꯣ ꯁꯤꯗ ꯏꯕꯤꯔꯒ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯗꯤꯇꯦꯜꯁꯤꯡꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯥꯏꯟ ꯅꯥꯎꯁꯤꯗ ꯅꯝꯕꯤꯔꯣ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯁꯦꯁꯀ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ VID ꯑꯣꯔ ꯑꯙꯥꯔ ꯍꯥꯏꯁꯤꯗ ꯁꯣꯝꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ OTP ꯁꯦꯟ ꯇꯧꯕꯤꯈ꯭ꯔꯣ ꯑꯙꯥꯔ ꯀꯥꯔꯗꯀ ꯂꯤꯡ ꯂꯩꯕ ꯅꯝꯕꯔꯗꯨꯗ OTP ꯂꯥꯛꯑꯅꯤ ꯍꯥꯏꯔꯤꯕ OTPꯗꯣ ꯑꯃꯨꯛ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯏꯟ ꯅꯥꯎꯁꯤꯗ ꯅꯝꯕꯤꯔꯣ ꯐꯤꯅꯤꯁꯁꯤꯗ ꯅꯝꯃꯒ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯂꯣꯏꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯝꯒꯤ ꯃꯦꯜꯗ ID ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ IDꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯅꯧꯕ ꯄꯥꯁꯋꯥꯔꯗ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯗꯣꯏꯅꯦ ꯑꯗꯨꯒ ꯂꯣꯒ ꯏꯟ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯁꯨ ꯑꯩ ꯑꯁꯨꯝ ꯎꯠꯂꯛꯑꯒꯦ ꯑꯍꯥꯟꯕꯗ Google Chromeꯗ ꯆꯪꯕꯤꯔꯒ Zerodha Kite ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯊꯤꯕꯤꯔꯣ ꯃꯈꯥꯗ kite.zerodha.com ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯗꯣꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯅꯤ ꯁꯤꯗꯩꯁꯤꯗ ꯆꯪꯕꯤꯔꯣ ꯅ꯭ꯌꯨ ꯄꯥꯁꯋꯥꯔꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯩꯁꯦ ꯃꯦꯜꯂ ꯂꯥꯛꯄ IDꯗꯣ ꯁꯤꯖꯤꯟꯅꯔꯒ ꯁꯤꯒꯤ ID ꯅꯝꯐꯝꯁꯤꯗ ꯃꯦꯜꯂꯅꯤ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗꯇꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯍꯦꯛꯇ ꯅꯝꯁꯤꯜꯂꯁꯦ ꯑꯗꯨꯒ ꯂꯣꯒꯏꯟꯁꯦ ꯅꯝꯀꯥꯟꯗ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯐꯣꯔꯒꯣꯠ ꯄꯥꯁꯋꯥꯔꯗꯁꯤꯗ ꯅꯝꯒꯗꯣꯏꯕ ꯐꯣꯔꯒꯣꯠ ꯄꯥꯁꯋꯥꯔꯗ ꯇꯧꯊꯣꯛꯑꯒ ꯑꯅꯧꯕ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕꯀꯣ I forgot my user ID ꯁꯦ ꯁꯤꯗꯩꯁꯤꯗ ꯇꯤꯛ ꯇꯧꯔꯅꯤ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯇꯧꯕꯤꯌꯨꯀꯣ ꯃꯊꯪꯗ ꯄꯥꯟ ꯀꯥꯔꯗꯁꯦ ꯅꯝꯃꯅꯤ ꯄꯥꯟ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ OTP ꯑꯃ ꯊꯥꯔꯛꯀꯗꯣꯏꯅꯦꯕ ꯃꯦꯜꯗ ꯊꯥꯍꯟꯒꯦꯔꯥ ꯃꯦꯁꯦꯖꯇ ꯊꯥꯍꯟꯒꯦꯔꯥ ꯃꯦꯁꯦꯖꯇ ꯊꯥꯍꯟꯒꯦ ꯇꯥꯔꯗꯤ SMS ꯗ ꯅꯝꯃꯅꯤ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔꯗꯣ ꯃꯦꯜꯂꯅꯤꯀꯣ ꯑꯗꯒꯤ ꯃꯈꯥꯒꯤ ꯀꯦꯞꯆꯥꯁꯦ ꯁꯤ ꯅꯝꯕꯤꯔꯒ ꯔꯤꯁꯦꯠ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯐꯣꯟꯗ ꯂꯥꯛꯄ OTPꯗꯣ ꯃꯦꯟꯕꯤꯔꯒ ꯀꯟꯇꯤꯅ꯭ꯌꯨꯁꯤꯗ ꯅꯝꯃꯅꯤ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗ ꯑꯅꯧꯕ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯔꯣ ꯅ꯭ꯌꯨ ꯄꯥꯁꯋꯥꯔꯗꯁꯤꯗ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯤꯟ ꯑꯃꯨꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯗꯣꯏꯕ ꯍꯥꯏꯔꯤꯕ ꯄꯤꯟꯁꯦ ꯁꯤꯖꯤꯟꯅꯔꯒꯅꯤ ꯑꯩꯈꯣꯏꯅ ꯂꯣꯒꯏꯟ ꯇꯧꯗꯣꯏꯁꯦ ꯂꯣꯒꯏꯟ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯄꯥꯁꯋꯥꯔꯗ ꯅꯝꯒꯅꯤ ꯃꯊꯪꯗ ꯄꯤꯟ ꯅꯝꯒꯅꯦꯕ ꯁꯤꯒꯤ ꯄꯤꯟꯁꯦ ꯐꯣꯟꯒꯤ ꯄꯤꯟꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯄꯤꯟ ꯑꯃ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯈ꯭ꯔꯣ ꯀꯟꯐꯥꯔꯝ ꯍꯤꯌꯔ ꯇꯨ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ IDꯗꯣ ꯃꯦꯟꯕꯤꯔꯅꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕ ꯄꯥꯁꯋꯥꯔꯗꯇꯨꯁꯨ ꯃꯦꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯦꯝꯈꯤꯕ ꯄꯤꯟ ꯑꯃ ꯁꯦꯝꯈꯤꯗꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯦꯜꯂꯒ ꯍꯥꯏꯔꯤꯕ Zerodhaꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯒ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯐꯣꯟꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯏ Zerodha Kite ꯍꯥꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯊꯤꯔꯒ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯃꯥꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗ IDꯅꯦ ꯄꯥꯁꯋꯥꯔꯗꯅꯦ ꯄꯤꯟꯅꯦ ꯅꯝꯃꯒ ꯐꯣꯟꯗꯩꯁꯨ ꯆꯪꯕ ꯌꯥꯒꯅꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯒꯤ ꯑꯦꯀꯥꯎꯟꯅꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯑꯩꯅ ꯇ꯭ꯔꯦꯗ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯑꯗꯨꯗꯨꯒ ꯂꯥꯏꯚ ꯇ꯭ꯔꯦꯗꯤꯡꯁꯨ ꯈꯔ ꯇꯧꯁꯦꯔꯥ ꯍꯥꯏꯅ ꯈꯟꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯑꯣꯞꯁꯟ ꯁꯦꯂꯤꯡ ꯇꯧꯕꯅꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛꯀꯤ ꯃꯊꯛꯇ ꯆꯪꯉꯦ ꯂꯥꯛ ꯑꯃ 20,000-20,000 ꯆꯪꯉꯦ ꯑꯗꯨꯕꯨ ꯑꯣꯞꯁꯟ ꯁꯦꯂꯤꯡꯁꯦ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ 60,000-70,000ꯗꯤ ꯆꯪꯉꯦꯕꯀꯣ ꯌꯥꯕꯕꯨꯗꯤ ꯂꯥꯛ ꯑꯃꯅ ꯁꯨꯝ ꯌꯥꯏꯀꯣ ꯂꯥꯛ ꯑꯃ 10,000-10,000
ꯑꯗꯣ ꯂꯥꯈ ꯑꯃ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥ ꯌꯥꯎ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ ꯃꯔꯐꯨ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯑꯣꯞꯁꯟ ꯁꯦꯂꯤꯡ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯦ ꯈꯔ ꯇꯥꯛꯁꯤꯔꯥꯅ ꯈꯟꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁꯇꯨꯁꯨ ꯑꯩ ꯃꯊꯪ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯕꯗꯤ ꯖꯦꯔꯣꯗꯥꯁꯦ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯨ ꯂꯩꯔꯤꯗꯅ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯀꯨꯝꯕꯅꯤ ꯁꯤꯁꯨ ꯄꯥꯏꯕ ꯇꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯨꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯁꯦꯔꯤꯁ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦ